ꯅꯦꯝ ꯕꯥꯏ ꯒꯥꯔꯤ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯄꯥꯊꯣꯔꯛꯑꯣ N E X O N ꯀꯔꯤ ꯍꯥꯏꯅꯣ Oxten ꯑꯣꯛꯁꯇꯦꯟ Itema nataba nupi ataupa amata su tong mayaro ꯁꯤꯁꯦ ꯀꯔꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯦ Swai ꯇꯧꯅꯕꯗꯣ Sina kiki ꯀꯤꯀꯤꯠ ꯅꯨꯡꯗꯥꯡ ꯃꯥꯏꯊꯣꯡ ꯅꯣꯛꯑꯦ ꯉꯥꯏꯈꯣ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯍꯥꯏꯔꯗꯤ ꯆꯩ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ Hai ꯍꯥꯏ ma'am ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯣꯅꯦꯝꯁꯦ ꯀꯣꯏꯕ ꯄꯨꯕꯤꯔꯒꯦꯅ ꯑꯩ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯦ ꯒꯥꯔꯤ ꯄꯨꯔꯥ ꯑꯍꯟꯕꯅꯦꯀꯣ ꯕꯣꯅꯦꯝ ꯅꯪ ꯐꯝꯃꯤꯁꯦ ꯑꯗꯣ ꯅꯪꯗꯨꯗꯤ ꯀꯥꯏ ꯊꯝꯈ꯭ꯔꯦ ꯄꯨꯈ꯭ꯔꯕ ꯃꯄꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯔꯁꯨꯀꯣ ꯁꯤ ꯁꯟꯔꯨꯞ ꯌꯥꯎꯔꯕꯅꯤꯅꯀꯣ ꯁꯤꯗꯒꯤ ꯀꯣꯛ ꯊꯤꯟꯗꯣꯛꯑꯒ ꯑꯗꯨꯝ ꯅꯝꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅꯀꯣ ꯀꯩꯅꯣ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯤꯕꯨ ꯁꯤ ꯍꯟꯗꯣꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯗꯨꯝ ꯍꯟꯗꯣꯛꯄ ꯅꯪ ꯁꯤꯗ ꯀꯣꯛ ꯊꯤꯟꯗꯣꯛꯑꯦꯗꯅ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯥꯔꯦ GoProꯗꯣ ꯄꯥꯏꯔꯒꯀꯣ ꯅꯪꯒꯤ ꯍꯌꯦꯡ ꯑꯦꯜꯕꯝ ꯇꯧꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦꯅ ꯍꯟꯗꯛꯀꯤ ꯅꯦꯛꯁ ꯑꯦꯜꯕꯝꯗꯨꯗꯤ ꯃꯥ ꯑꯁꯤꯗ ꯀꯣꯛ ꯊꯤꯟꯗꯣꯛꯑꯒ ꯑꯗꯨꯝ ꯑꯦꯜꯕꯝ ꯇꯧꯕ ꯌꯥꯔꯦ ꯉꯛ ꯑꯁꯨꯃꯥꯏꯅ ꯊꯤꯟꯗꯣꯛꯑꯒꯀꯣ ꯉꯛꯇꯪ ꯊꯤꯟꯗꯣꯛꯑꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯎꯐꯨꯟ ꯆꯪꯉꯅꯤ ꯊꯤꯡꯖꯤꯜꯂꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯏꯗꯣꯏꯁꯦ ꯁꯤꯗ ꯆꯠꯂꯨꯁꯦꯕꯀꯣ Karida ꯁꯤ ꯃꯆꯤꯟꯗ ꯆꯠꯂꯒ ꯒꯥꯔꯤꯗꯣ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯣꯔꯦꯟ ꯅꯪꯅ ꯀꯃꯦꯟ ꯄꯤꯔꯣꯕ ꯍꯥꯏꯗꯤ ꯅꯪ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯍꯪꯈꯤꯔꯣꯏꯕꯀോ ꯊꯧꯔꯀꯥꯟꯗ ꯑꯁ ꯗꯗꯥ ꯅꯪ ꯒꯥꯔꯤꯁꯦ ꯁꯤ ꯌꯥꯏ ꯁꯤꯗꯤ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨ ꯇꯧꯔꯛꯑꯣꯕꯀꯣ ꯅꯪ ꯐꯣꯟ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯕ꯭ꯂꯨꯇꯨꯠ ꯁꯝꯃꯒ ꯑꯩ ꯒꯥꯔꯤꯗ ꯏꯁꯩ ꯊꯥꯁꯤꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯀꯣ ꯕ꯭ꯂꯨꯇꯨꯠ ꯑꯣꯟ ꯇꯧꯔꯕ ꯍꯥ sida sammo ka laan pair tawrse connected aduda pair tawrun yare isai tharo yare ni ka si thar thogar se durde lười lây lệ sau này vậy nu cái nào sau ấy cái nào đang kêu anh mất lệ thì nó cần tăng cần lừa lấy cái nào sau cái nào 1 2 3 go adugi khusak tu nadi concert chat padi yaro Hai taba adugi sei khusak tu di yara narung khani kana sao ngài kho tham gì cái nang isai concert mayam nadi isai concert ta pu hai ba khang brang adu nang adu khusak tu di concert ta di chai chana ni mi mathang next singer lakpana ngai ba kan du chai chani du di kitang zo improve oyo koi doroge ha nai du ga thai ni du ga cha manari nang si khang bra isai sao har ga nok lakani se sao se narung khani narung kana hai mak kana so no kono yare loi han ning de hai ro
ꯑꯁ ꯑꯗꯨꯗꯤ ꯈꯨꯁꯛꯇꯨꯗꯤ ꯀꯟꯁꯔꯠꯇ ꯄꯨꯔꯗꯤ ꯑꯩ ꯆꯩ ꯆꯥꯅꯤ ꯉꯥꯟꯕꯤꯔꯔꯣ ꯀꯟꯅ ꯁꯛꯑꯣ ꯅꯨꯖꯥꯃ ꯍꯦꯛꯇ ꯅꯨꯖꯥꯃꯥꯏꯊꯣꯡ ꯅꯣꯛ ꯉꯥꯏꯈꯣ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯍꯥꯏꯔꯗꯤ ꯆꯩ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯇꯣꯛꯁꯦ ꯌꯥꯔꯦ ꯒꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯤꯁꯦ ꯏꯁꯩ ꯃꯨꯊꯠꯈꯤꯁꯦꯀꯣ ꯒꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩ ꯍꯣꯔꯦꯟ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯈꯤꯒꯦꯀꯣ ꯍꯥꯟꯅ ꯔꯥꯎꯟ ꯑꯃ ꯊꯧꯔꯈꯤꯁꯦ ꯑꯗꯨꯒ ꯂꯥꯛꯑꯒ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯋꯥ ꯀꯩꯀꯥ ꯉꯥꯡ ꯈꯣꯠꯇꯅ ꯈꯔ ꯇꯧꯔꯁꯦꯕ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯇꯣꯡꯉꯒ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯀꯣ ꯒꯥꯔꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏ ꯁꯤꯠꯅ ꯁꯤ ꯇꯧꯏ ꯁꯤ ꯈꯨꯠꯁꯤ ꯁꯤ ꯂꯣꯏ ꯐꯖꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯅꯪ ꯍꯣꯔꯦꯟ ꯀꯨꯝꯃꯒ ꯌꯦꯡꯍꯟꯗꯣꯏꯅꯤꯀꯣ ꯀꯣ ꯀꯩ ꯂꯝꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ Kerau. ꯍꯥ Kerau. ꯀꯦꯔꯥꯎ ꯀꯔꯤ ꯈꯨꯟꯅꯣꯅꯦ ꯀꯦꯔꯥꯎ ꯍꯥꯏꯁꯤꯕꯨ Asyik kongja. ꯍꯥ Asyik kongja pak. ꯈꯪꯗꯦꯕ ꯀꯦꯃꯦꯔꯥꯗ ꯎꯏꯀꯣ ꯀꯦꯃꯦꯔꯥꯁꯨ ꯌꯥꯎꯔꯦꯀꯣ Kari question ro. ꯑꯩꯉꯣꯟꯗꯗꯤ ꯅꯝꯒꯅꯨ Question answer khansira. ꯌꯥꯏ ꯀꯣꯏꯁꯟꯁꯨ ꯌꯥꯏ ꯑꯟꯁꯔꯁꯨ ꯌꯥꯏ Kari babasi aku babasi cak rabo. ꯆꯥꯔꯦ Kari maten. ꯍꯪꯒꯥꯝ ꯏꯔꯣꯜꯂꯦ Ha. ꯍꯪꯒꯥꯝ ꯏꯔꯣꯜꯂꯦꯕ Hangam irol ba. Aduti ay kangji. ꯈꯪꯗ꯭ꯔꯤꯌꯦ ꯈꯪꯗꯕ ꯑꯩ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤꯀꯣ ꯁꯤꯗ ꯊꯧꯒꯠꯂꯒ ꯌꯦꯡ ꯇꯥꯔꯦꯀꯣ ꯈꯪꯅꯤꯀꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯈꯨꯅꯝꯅꯣ ꯀꯨꯝꯊꯔꯣ ꯑꯗꯣꯝꯗ ꯅꯝꯃꯒ ꯑꯗꯨꯝ ꯀꯨꯝꯊꯔꯣ ꯂꯥꯛꯑꯣ ꯅꯪꯅ ꯍꯪꯅꯤꯡꯕ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯅꯪꯉꯣꯟꯗ ꯍꯪꯉꯅꯤꯕꯀꯣ ꯑꯗꯣ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯑꯩ ꯑꯗꯨꯝ ꯍꯪꯉꯅꯤꯕ ꯅꯪꯉꯣꯟꯗ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ ꯒꯥꯔꯤꯁꯦ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕꯀꯣ ꯃꯁꯛꯇꯤ ꯐꯖꯕ꯭ꯔꯣ ꯐꯖꯗꯕ꯭ꯔꯣ Firstadi thokra male asi. ꯀꯩꯅꯣ ꯐꯥꯔꯁꯇ ꯃꯤꯅ ꯊꯧꯈ꯭ꯔ ꯃꯥꯜꯂꯦꯗꯤ Gari se ꯀꯅꯥꯅ ꯊꯧꯗꯣꯏꯅꯣ mapuna ꯃꯄꯨꯁꯦ ꯀꯅꯥꯅꯣꯕ kangje mapudi konsumni. ꯑꯩꯅ ꯍꯪꯕ ꯀꯣꯏꯁꯟꯁꯦ ꯅꯪ ꯑꯟꯁꯔꯁꯦ ꯆꯨꯝꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ Nungai. Gari di nungai ba ko. Adu ꯒꯥꯔꯤ ꯅꯨꯡꯉꯥꯏꯔꯒ ꯀꯩꯗꯧꯔꯕ adu kari hangsira su gyan tadre. ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯃꯅꯨꯡꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯁꯦꯀꯣ ꯂꯥꯛꯑꯣ ꯁꯤꯅ ꯀꯔꯤ ꯇꯧꯅꯕꯗꯣ ꯍꯪꯉꯣꯕ ꯀꯣ ꯅꯪ ꯃꯃꯥꯡ ꯀꯥꯈꯠꯂꯣ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯅꯪꯒꯤ ꯂꯧꯕꯗꯣ ꯑꯗꯨꯀꯥꯟꯗꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯐꯖꯅ ꯇꯥꯛꯄ ꯌꯥꯔꯦꯗꯅ ꯀꯣ ꯉꯥꯏꯈꯣꯀꯣ ꯉꯥꯏꯈꯣ ꯒꯤꯌꯥꯔ ꯐ꯭ꯔꯤ ꯊꯝꯍꯧꯒꯦ ꯑꯗꯣ ꯀꯩꯅꯣꯗꯣ ꯍꯪꯉꯣ Sina thoba. ꯑꯥ Sina kari light. ꯂꯥꯏꯠꯇꯤ ꯑꯗꯨ ꯅꯠꯇꯦꯍꯦ ꯂꯥꯏꯠꯇꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯦ Swai. ꯁ꯭ꯋꯥꯏꯁ ꯇꯧꯅꯕꯗꯣ Sina kiki. ꯀꯤꯀꯦꯠ Sina break. Sina
ꯌꯥꯡꯅꯕ ꯌꯥꯡꯅꯕ ꯑꯁꯤꯅ ꯈꯪꯗꯦ ꯑꯗꯨꯅ ꯌꯥꯡꯅꯕꯅꯦ ꯀꯔꯝꯕꯅꯣ ꯑꯗꯨꯅ ꯌꯥꯡꯅꯕ ꯉꯥꯏꯈꯣ ꯑꯗꯨꯅ ꯂꯥꯛꯀꯦꯀꯣ ꯍꯥ ꯀꯗꯥꯏꯅꯣ ꯌꯥꯡꯅꯕꯁꯦ ꯌꯥꯡꯅꯕꯀꯣ ꯑꯗꯨ ꯃꯊꯪꯒꯤꯁꯤꯅ ꯑꯃꯁꯤꯅ ꯑꯁꯤꯅ ꯀꯔꯤ ꯒꯤꯌꯥꯔ ꯄꯥꯟꯅꯕ ꯍꯥꯏꯌꯣ ꯒꯤꯌꯥꯔ ꯄꯥꯟꯅꯕ ꯄꯥꯟꯅꯕꯀꯣ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯑꯣ ꯂꯣꯟꯁꯤꯜꯂꯒꯦ ꯌꯥꯝ ꯍꯩꯔꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯋꯥꯡꯕꯁꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥ ꯀꯌꯥꯝ ꯋꯥꯡꯒꯦ ꯉꯥꯏꯈꯣꯕ ꯑꯗ sina tire ꯂꯩꯔꯦꯀꯣ ꯑꯗꯨꯒ sina ꯃꯣꯠꯄ ꯎꯐꯨꯟ ꯄꯛꯅꯕ ꯒꯥꯔꯤ ꯅꯌꯥꯝꯕꯩ ꯒꯥꯔꯤ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯄꯥꯊꯣꯔꯛꯑꯣ ꯑꯁꯣꯝꯗ ꯉꯥꯏꯈꯣ ꯑꯁꯣꯝꯗ ꯂꯩꯌꯣ ꯑꯁꯣꯝꯗ ꯈꯤꯇꯪ ꯆꯪꯂꯛꯑꯣ X O N ꯀꯔꯤ ꯍꯥꯏꯅꯣ Oxten ꯌꯥꯔꯦ ꯌꯥꯔꯦ ꯕꯣꯔꯦꯝ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗꯀꯣ ꯀꯅꯥ ꯀꯅꯥ ꯇꯣꯡꯍꯟꯅꯤꯡꯕ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯏꯇꯩꯃꯒ ꯑꯩꯒ ꯅꯪꯒ ꯑꯗꯨꯅ ꯂꯣꯏꯔꯦ ꯏꯇꯩꯃ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯇꯣꯡꯕ ꯌꯥꯔꯣꯏ ꯁꯤꯁꯦ ꯂꯨꯔꯦꯍꯦ ꯍꯅꯨꯕꯤꯗꯨ ꯍꯥꯞꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯍꯥꯞꯅꯤꯡꯗ꯭ꯔꯗꯤ ꯍꯥꯞꯄꯨ ꯍꯥꯞꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯐꯤꯠ ꯅꯪꯒꯤ ꯐꯤꯠ ꯑꯣꯟꯕꯤꯗꯣ ꯐꯤꯠ ꯒꯥꯔꯤꯗꯣ ꯐꯤꯠ ꯀꯌꯥ ꯄꯥꯛꯀꯦ ꯐꯤꯠ ꯀꯌꯥ ꯁꯥꯡꯒꯦ ꯑꯝꯇ ꯑꯣꯜꯂꯝꯃꯣ ꯑꯄꯥꯛꯄꯗꯣ ꯁꯤꯗ ꯑꯣꯜꯂꯛꯑꯣ ꯐꯤꯠ ꯀꯌꯥ ꯄꯥꯛꯀꯦꯗꯣ ꯑꯁꯤꯗꯤ ꯑꯃꯈꯛ ꯅꯠꯇꯦ ꯑꯗꯨ ꯑꯣꯜꯂꯣ ꯌꯥꯔꯦ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯑꯃ ꯂꯩꯔꯦ ꯁꯠ ꯑꯣꯜꯂꯣ ꯈꯔ ꯊꯨꯅ ꯊꯤꯍꯧꯀꯣ ꯀꯔꯤ ꯐꯤꯀꯣꯅꯣꯅꯦ ꯇꯧꯔꯤꯁꯦ ꯐꯤꯀꯥꯏ ꯍꯨꯔꯥꯜꯂ ꯂꯥꯛꯏꯅꯦ ꯀꯩꯅꯣꯅꯦ ꯐꯤꯀꯥꯏ ꯑꯣꯜꯂꯤꯔꯣ ꯅꯪꯒꯤ ꯀꯔꯤꯅꯣꯅꯦ ꯌꯧꯗꯣꯔꯕ ꯑꯣꯜꯂꯣ ꯌꯥꯔꯕ ꯖꯤꯔꯣ ꯀꯔꯤꯅꯤ ꯖꯤꯔꯣ ꯑꯁꯥꯡꯕꯗꯤ ꯑꯁꯥꯡꯕ ꯑꯣꯟꯕ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯈꯣꯟꯗꯨꯗꯤ ꯌꯥꯔꯅꯤ ꯌꯥꯔꯦ ꯋꯥꯡꯕꯅ ꯐꯤ ꯀꯌꯥ ꯋꯥꯡꯒꯦ ꯑꯝꯇꯪ ꯌꯦꯡꯉꯝꯃꯣ ꯋꯥꯡꯕꯗꯤ ꯅꯪ ꯊꯧꯕ ꯉꯝꯒꯗ꯭ꯔꯕ ꯑꯩꯅ ꯊꯧꯔꯗꯤ ꯈꯣꯡꯗ ꯐꯤ ꯀꯌꯥ ꯋꯥꯡꯒꯦ ꯅꯪ ꯐꯤ ꯀꯌꯥ ꯋꯥꯡꯒꯦ ꯅꯁꯥꯒꯤ ꯐꯤꯠ 58.5 ꯄꯣꯏꯟꯇ ꯆꯠꯄ꯭ꯔꯣ ꯅꯪꯒꯤꯗꯤ ꯐꯤ ꯀꯌꯥ ꯋꯥꯡꯒꯦ ꯌꯦꯡꯉꯣ ꯍꯥꯏꯌꯣ ꯑꯗꯨ ꯒꯥꯔꯤꯗ ꯍꯪꯉꯣ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯐꯤꯠ ꯀꯌꯥ ꯋꯥꯡꯒꯦꯕ ꯏꯖꯤꯗ ꯍꯪꯗ꯭ꯔꯗꯤ ꯅꯪ ꯏꯖꯤꯗ ꯍꯪꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯗꯤ ꯁꯤ ꯄꯥꯜꯂ ꯊꯧꯈ꯭ꯔꯁꯤꯔꯣ ꯃꯅꯤꯡꯗ ꯁꯝꯖꯤꯜꯂꯒ ꯄꯣꯠ ꯍꯣꯟꯅꯕ ꯐꯔꯦ ꯑꯗꯣ ꯑꯩ ꯏꯌꯥꯝꯕꯩ ꯒꯥꯔꯤꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯁꯨ ꯍꯥꯞꯀꯦ ꯀꯩꯅꯣ ꯅꯪ ꯍꯥꯞꯂꯗꯤꯀꯣ ꯒꯥꯔꯤꯁꯦ ꯄꯣꯈꯥꯏꯒꯅꯤꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯞꯄ ꯌꯥꯔꯣꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯅꯪꯁꯨ ꯈꯔ ꯂꯥꯛꯎꯅꯦ ꯊꯧꯕ ꯇꯝꯕꯤꯔꯒꯦ ꯀꯣ ꯑꯁꯤꯗꯗꯤ ꯇꯝꯃꯣꯏ ꯑꯩꯒꯤ ꯑꯩ ꯑꯉꯥꯡꯕ ꯂꯝꯕꯣꯔꯒꯤꯅꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯇꯝꯕꯤꯔꯒꯦ ꯌꯥꯏꯀꯣ ꯖꯦꯠꯇꯣ ꯑꯗꯨ ꯇꯝꯕꯤꯔꯒꯦ ꯌꯥꯏꯀꯣ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯒꯥꯔꯤ ꯍꯦꯛ ꯊꯧꯔꯒ ꯄꯣꯈꯥꯏꯕ ꯌꯥꯔꯦ ꯑꯣꯏꯗꯕ ꯉꯥꯛꯇ ꯉꯥꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯊꯪ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯩꯁꯨ ꯑꯃꯨꯛ ꯎꯠꯄꯤꯔꯛꯑꯒꯦ ꯕꯣꯅꯦꯝꯁꯦ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯔꯒꯦ ꯋꯥꯔꯦꯕ ꯌꯥꯝꯅ ꯅꯨꯄꯤ ꯃꯤꯒꯤ ꯒꯥꯔꯤꯗ ꯈꯔ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣই ꯌꯨꯝꯗꯗꯤ 그야 ꯂꯥꯛꯇꯕꯅꯤꯀꯣ ꯃꯥꯁꯦ ꯉꯁꯤꯁꯨ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯑꯦꯀꯣ ꯑꯗ ꯑꯩ ꯂꯥꯛꯏ ꯅꯪ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯦꯀꯣ ꯍꯦꯛ ꯑꯩ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯒ ꯃꯄꯥꯟꯗ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯃꯥ ꯈꯔ ꯑꯣꯟꯁꯤꯟ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯇꯦ ꯑꯩꯕꯨꯁꯨ ꯀꯌꯥ ꯀꯧꯗꯦ ꯑꯗꯨꯒ ꯉꯁꯤ ꯁꯤꯗ ꯊꯦꯡꯅꯕꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯃꯥꯅ ꯊꯧꯔ ꯂꯥꯛꯑꯦ ꯃꯣꯏ ꯃꯅꯥꯎꯄꯥ ꯑꯃꯅ ꯊꯧꯔ ꯂꯥꯛꯑꯦ ꯒꯥꯔꯤꯗꯣ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯀꯧ ꯀꯧꯗꯦ ꯑꯗꯨꯒ ꯒꯥꯔꯤꯅ ꯑꯩꯒꯤ ꯒꯥꯔꯤ ꯋꯥꯏꯕ ꯂꯥꯛꯑꯦ ꯌꯥꯔꯦ
ꯑꯗꯨ ꯊꯝꯃꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯕꯣꯅꯦꯝꯒꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯕꯥꯏ ꯍꯦꯜꯃꯦꯠ ꯎꯞꯄꯨꯀꯣ ꯉꯛꯇ ꯐꯤ ꯑꯊꯥꯕ ꯑꯃ ꯌꯦꯜꯂꯣ ꯊꯕꯥꯛꯇꯁꯨ ꯄꯨꯈꯝ ꯑꯃ ꯍꯥꯞꯄꯨ ꯁꯣꯛꯇꯅꯕ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯥ ꯌꯥ ꯁꯦꯝꯕ ꯂꯥꯛꯏꯅꯦꯕꯀꯣ ꯌꯥꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯗꯣꯛꯇꯔꯗ ꯍꯥꯏꯔꯒꯦ ꯇꯔꯥꯁꯦ ꯋꯥꯏꯟꯗꯤꯡ ꯇꯔꯥ ꯑꯊꯥꯕꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯟꯕꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯟꯍꯜꯂꯒꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯕꯥꯏ ꯕꯥꯏ